Greater Imphal amadi district quarters singgi lambi-sing cement concrete road Onthoknaba center na Lupa crore listing ohunga chamnga gi senfam Kaithokpada Ayaba Pirakle haina minister N Biren phongdokrakli. Ngasi tagila laiba ITI the Manipur Building and Construction Workers Welfare Board na Manipur lenga ki Department of Skill, Labor, Employment, Entrepreneurship ki miyang makhada training center amadi Building and Construction Workers singgi night shelter ahum sangaba gi thauramga mari lenana minister na makha taraduna kumjalis ni kulumdagi me ahum dagi thoklim irang asina maram oiraga miyoi kaya ama relief camp ta laidiba loinana misimina kaya su yauri Hauzik irang asi nem tharakpaga loinana warosin puraknaba kana honari ngasi Imphal West ke sekmai Imphal East ke kiamgai jiribam gi dibong kuno masung tail gi ITI da hangdok leba phamung sama laiba night shelter asina yum da hanmagi khodong sa da senmi singna laiba da khodong sa ba piragani nupi singi oiba working women hostel so Lupa kro sama yang kai sangna singa madi tamgi mafam tara da saragani imung amada mioi ama sentok laitaba yadi haibagi pandamda Prime Minister Narendra Modi gi miyang makhada sada kunthra gran yauba lupa lak amadagi lak tara fawbagi loan piriba asegi khodong saba lobiyo Class 8 ki 10 fawba tamlaba thabak phangdaba naha sing mapalam da thabak pinanaba lengakna training piriba si da yauduna khodong saba si lobiyo hadak miyoi chama hopumapan mapalam da thabak tawdanaba thakiba aduda relief camp ta gi miyoi maftrani pan yauki miyoi listingani mapalam da thabak pinanaba lengakna training piriba sida assembly constituency khudingi miyoi kayasu saru yabiyo tagil da athuba matam da naha sing da skill training pinanaba lupa crore tara sangna youth skill building amasu saragani amadi handak nong toina subadagi isau thoktuna lambi gi phibam sokliba si so semjinanaba center na lupa crore samri rom sanction tawrakli haiki ngasige thoramadu minister he kham dingo yaungna atai minister amasung MLA kayasu saru yakhe Imphal manungi amadi greater Imphal ki area se concrete road tharagani cement ki road koilas nong he tabga kai ki toroi loina hoji cement road sema kanda madugi sanction madugi tender loina loiribani karor lising ohum chamma gi aduna not only Imphal area ekogi greater Imphal area yaugani singgi district headquarters haiba cement concrete road se cover tokani yumthom khudingi senthok leitaba yaro heba tu scheme gi makada planning department or honorable MLA gi kuthanda unabiraganda madugi senthok lebe unama moina ba madugi loan lobiyo madugi sanction lobiyo adugi makha tarapada direct class ko helga thabak tawdana leini bisasi makoi koi state government sida ngata loina thabak bi bunam dabanina mapan gi jaga sin dai koina thabak bi nena ba thaba moi training tarpa matamda essential aduga ahalaman mayam puna mangna mateng pangbiyo hana ke dumaina private company mana purga ka saptunate sidi ko state government dai longna raga fajana pugna moi ki laibam sabam loina ekoina masak khangal matungda ada laiba delhi sarkar hairo delhi da laige da ki mafam jaga adagi moi ki laige da rent adagi moi ki phangla ba tolo loina final torka na moi secure boide har kanda da ekoina thaga da bani